Second taraga ni thoi khuding gi nupi angangda miot minei chathabagi thokdok thokle Dr. S. Robita. Laibak asida second taraga ni thoi khuding gi tongan bahiram singda nupi angangda miot minei chathabagi thokdok thokle haina Manipur University gi Internal Complaint Committee gi Presiding Officer Professor Dr. Robita Sorokhaibamna phongdokhre. Manipur University gi Law Department na sinduna Sexual Harassment of Women at Workplace Prevention, Prohibition and Redressal Act 2013 haiba hiramda Manipur University gi BC Court Hall da pangthokiba nongmagi oiba awareness program da akhanaba mithunglen gi warol piraduna mathaki wafam asi phongdokhibane. Nupi macha amada molest tawkiba punsiba police na fare. Imphal West ki mapam amada chahi taraga mari romgi nupi macha amabu mayumdagi kaukthokuna molest tawkibani haiba Touba laisang them thaudam damdagi thoksom punsiba chahi kun mathoi apokpa TH binai Imphal Police Station na farba matung Special Just Pokso Imphal West na accuse si tha asigi taraga taret phauba numit mangani police custody da thamna bakhangan khre thokdok asigi matang the victim asigi apokpi na Imphal Police Station da complaint ama langkhalakhe complaint aduna hairiba de tha asigi ahum ge nongalamdai pung ama aduaida punsiba na mahake machanupi ase mayumdagi kaukthokduna get mayada molest tawduna sexual assault sathanaba honakibani haire thokdok aduda mahaki machanupi na accuse asidagi nanthoknaba honakibani haire police na laukhalakpa investigation ga mari laina na punsiba farba matung makha taba wahong pahong sathakhe loina na police na accuse asibu makha taba police custody remand gi damag ngarang Special Just Pokso Imphal West puthorokhibane police na nirakhiba remand adu tarba matung Special Just Pokso Imphal West na accuse asi tha asigi taraga taret phauba numit mangani police custody da thamna bakhangan khre asiba ama lairam lay ngarang ayok pung taraga minute kuntra taba matamda Imphal East ki mafam cycle road ke hangang khong ge waiting set ta nupi gi asiba haksang ama lairam lay miyoy asi centimeter chamaga yangkhai mapan wange masam sange kuchumoi mamai koida nei amuba machu gi khongrau ama set le miyoy asi gi masak maming khangdok na ba hauji Jenims ki mok ta thamli haina hangang police station gi OC ge cherola man haire Imphal Bir Tikendrajit International Airport Privatisation Touba Yaroi CPI India government na airport kunga mga privatization taunaba haibadi lanai senjau paiba singda yonthokpada Manipur ge Bir Tikendrajit Airport yahulakpase Manipur State Council Communist Party of India na sungya yabang amloi haina CPI ge Assistant Secretary M Joy Kumar Luwang na press ta thadorok pacherola man haire ILP chanarabasu police amasung DC na mathau taudre CM tumlaga laithokpi gano ILP gi chana kanglon sembiyo JC ILPS state asida ILP gi system chanare haidabasu karimata wahan thok laitre ILP gi chana kanglon ningthina ngaktaba mitop sing pass piraga leptana changba yahanba sina hanadagi hena mitop miyan sa singi masing asi hengalakle ILP gi chana kanglon ngakna sataba singi mathakta police amasung DC na karimata action lakhotpa ngamdre Maramaduna ngasidagi hauna ILP gi awareness ki khongjang oina kaisampat laimajam laikai community hall da wakat mifam chathagani haina JC ILPS ke convener BK Moirangna ngarang Sega road ta leiba lup asigi office ta pangthokiba pawgi mifam amada phongdokre CM tumduna leirade hogdokna ba agitation kaya chatharaga nei Nagaland gi paktak mihad asina North East gi afaspa lokthokadabani haina miyamna mid panghalaga nei Sarmila Tha asigi marida Nagaland ge Indo-Myanmar border gi Mon district ki oting da Assam Rifles amasung kunmathoi suba pera commando na coal mine da thabak surga halakpa sinmi taraga mari hatkiba duga kaya amana sogapan nanghan kiba thogdok aduna North East gi afaspa se repeal tawgadabani haina miyamda mit panghalagani haina chahi taraga taruk hena afaspa ge mayokta chara henduna khongjang sangsilam khiba irom chanu Sarmilana phongdokre India da Omicron positive case nifu sukrai Israel ge ilata pangthokiba humbudra suba Miss Universe 2021 ge title India gi chahi kunmathoi surabe Hanras sanduna laukrai mahakna malem gi oina lemjaningai oiraba title asi laurakpada Prime Minister Narendra Modi yauna lusingba kaya harau tayamba phongdokhe Miss Universe 2021 contest first amasung second runners up na Paraguay amasung South Africa ge second bising na takhe kumsing 2000 da Lara Dattana title asi laukiba chahi kunmathoi gi manungda Hanras Sanduna amukhana title asi phangba ngamkhibane
अरोइबदा ताबिरिबा पुम्नमक्पु थागतजरी।